ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯩꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯀꯨꯀꯤꯁꯤꯡꯒ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯄ꯭ꯔꯦꯁꯁꯤꯡꯅ ꯁꯦꯡꯗꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯂꯩꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯁꯦꯡꯗꯣꯛꯑꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯨ ꯁꯦꯡꯗꯣꯔꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅꯦ ꯅꯕꯀꯤꯁꯣꯔꯅꯦ ꯑꯗꯨꯒ UNMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯄꯤꯁꯛꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯃ ꯈꯕꯔꯁꯤꯡꯗ ꯂꯣꯏ ꯁꯦꯡꯗꯣꯛꯑꯦ ꯁꯦꯡꯗꯣꯛꯄꯁꯤ ꯂꯣꯏ ꯁꯦꯡꯗꯣꯛꯑꯀꯥꯟꯗ ꯍꯧꯖꯤꯛꯁꯤ ꯃꯌꯥꯝꯅ ꯋꯥꯔꯧꯔꯤꯁꯤꯅ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯖꯣ ꯐꯥꯁ ꯔꯥꯎꯟ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯀꯥꯏꯅ ꯄꯥꯎꯁꯤ ꯃꯃꯨꯠ ꯇꯥꯗꯅ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕꯁꯤ ꯁꯤꯅ ꯃꯤꯌꯥꯝꯅ ꯋꯥꯔꯧꯔꯤꯁꯤ ꯆꯨꯝꯃꯦꯕ ꯑꯗꯨꯅ ꯈꯨꯟ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯗ ꯃꯁꯥ ꯁꯥꯎ ꯇꯥꯕꯅꯤ ꯀꯩꯅꯣ ꯂꯥꯟꯕ ꯃꯣꯏ ꯇꯧꯅꯔꯦ ꯑꯗꯨꯒ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯋꯥꯅ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯗꯤ ꯁꯥꯎ ꯇꯥꯕꯅꯦ ꯃꯁꯤ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 18ꯗ ꯑꯍꯥꯟꯕ ꯁꯥꯟꯇꯤꯒꯤ ꯋꯥꯐꯝ ꯑꯃ ꯈꯣꯡꯊꯥꯡ ꯑꯃ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯒꯤ ꯄꯤꯁꯀꯤ ꯃꯇꯥꯡꯗ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯃꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯩꯈꯣꯏ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯨꯞꯅꯇꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯑꯦꯁꯤꯁꯇꯦꯟꯁꯀꯤꯗꯃꯛꯇ ꯍꯦꯜꯊ ꯏꯖꯨꯀꯦꯁꯟ ꯇ꯭ꯔꯤꯠꯃꯦꯟ ꯑꯃꯗꯤ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯁꯔꯚꯥꯏꯚꯔꯁꯤꯡꯒꯤ ꯀꯔꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯠꯆꯈꯤꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯁꯥꯟꯇꯤ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯃꯗꯨ ꯍꯥꯏꯂꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯗꯨ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒ ꯉꯁꯤ ꯑꯁꯤ ꯃꯩꯇꯩ ꯃꯤꯄꯨꯝꯗꯁꯨ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯇꯥꯟꯅ ꯇꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯄꯣꯠꯇꯨ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯒꯨꯝꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯨ ꯆꯠꯄ ꯈꯣꯠꯄꯒꯤ ꯑꯗꯨꯝꯕ ꯎꯅꯕꯒꯤ ꯄꯣꯠ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯇꯥꯟꯅ ꯇꯤꯟꯅꯕ ꯌꯥꯎꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯆꯠꯆꯔꯨꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯆꯔꯤ